Lakhipuronline puthokjaba August ki tang ahum thangje numit ki Khomjinba Pao tabirase ahanbada maroiba Pao Bharat ki Rashtrapati Draupadi Murmu ngarang New Delhi ki Rashtrapati Bhavan da Rajyapal Singh gi mifam haudokre Supreme Court na SC amasung ST ki reservation da creamy layer khandokna na bahaikre Khud thanadabagi warep launakibata ngairi ngarang numidang da Jiribam ki Saijang Kuki village ka thangnaba Lalpani da meitei yuma mamai tharamle Jiribam ki lanjen aduna relief camp ta lairiba singda lupa lising amamam tawduna yenthokre Governor amasung JN Manipur Dance Academy ki chairperson oirambi Miss Anusuya Uike da farewell pikre Police outpost hangbaga mari leinana semjin sajin bawapam kaya phongdorokpada pendaba phongdorakli Matam khara lep luraba matung Mazarun Bibi Memorial Senior Futsal Tournament amuk sanaba haure amasung Paris Olympic ta archery mix amasung meter kunmanga gi shooting da Bharat final la changle Hauzik mapungoi papau tabirase Bharat ki Rashtrapati Draupadi Murmu ngarang New Delhi ki Rashtrapati Bhavan da Rajyapal Singh gi oiba mifam haudokre Mifam asida Kendra amadi Rajya Singh gi marakta mari sengbatpata natana micham miyam gi oiba yaifa thorang gi scheme sing gi matang da khananainari haudokpagi warol da Rashtrapati na criminal justice ka mari leinana anoba ain ahum laibak asida chanaba hokibaga loinana laibak asida justice system gi anoba chahicha ama oire haike mifam asi ngasi loisilagani Supreme Court ki warep amagi matungina SC amasung ST ki reservation da creamy layer khandoktuna makhoida kota gi khudongchaba pibadagi lokthokna bahairi masina SC amasung ST ki community singi manungda amuk sub category implement togodori Court na laibak asigi rajya singda SC ST ki list singi manungda sub category sing semnanaba amasung social amasung educational backwardness da yumfamoiba reservation pinana bahaikre Judgment asina SC ST ki kanglup singge manungda khwaidagi sotharaba section singda matik chaba reservation phangana papandam thamle adubu masi kayam kuina chatpa haibadudi matamna taklaba haibaduni Khud thanada bahaina warep lauki batangairi ngarang irai numit ki numitangda Jiribam gi Saijang Kuki village ka thangnaba Lalpani khunda leipa meitei yumama mai tharam le hairi Saijang dagi kaptharak pamaruna Jiribam Lalpani gi nan Manipuri yumama da tasinbada yum adu amanga ta thokle matungda nongmai kamna kibagi khonjel chuta khi hairi panbayai Jiribam district police Kuntramapan Suba Assam Rifles amasung Marfutaret Suba Battalion CRPF ki mideng makhada August ki tang amada Jiribam ga thangnaba Kasar jila gi Doyapur CRPF center da pangthokiba mifamda haukiba jun gi tang taruk tagi Jiribam da pamda pathautok kya thokliba si makhata na thokanda bahaina Jiribam district ki maitei amadi Marsing wari sanaduna yana cherol amada kudiek pinakibani wari sanaba duda maitei gi tongan ba lupsing gi mioi tarani thoi amadi Mar Thado Paite amadi Mizo gi tongan balup singi mioi kunromna saruk yakhi mathang amuk wari sanaba matam August ki tang 15 ta thanakibani Leibak asigi ihan hanba National Sports University sangbatliba si athuba matamda loisinanaba Rajya Sabha gi MP Leisemba Sanajau panangarang sangsad ki mifam da taksinkhre panbayai sanakhona bagi lamda Manipur na lauriba thaudang singbu sakhangduna Kendra gi leingakna Manipur da National Sports University ama sanana bawarep laukibani However, after getting adequate lands for construction at Kautruk, a village in Imphal West District, Manipur, the progress of infrastructural construction and other related works are very slow. Sir, there may be many reasons for this delay, but it should be expedited at any cost in the interest of our sportspersons across the nation. So, I humbly urge the Union Government and the concerned ministry to expedite the ongoing infrastructural work of National Sports University so that it may be fully functional at the earliest. Thank you, sir. Lakhipuronline channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Singirbon Part 5 Mahadev Laikai Merapai Bilup Singirbon Maning Laikai Merapai Bilup amadi Thakon Marup Club na punna silangduna
Jiribam Higher Secondary School gi relief camp ta lanjena tuna leiriba inmate singda senanaba phirol amadi acha thakna chingba tengbang khre ngarang chatkiba tengbang khongsada tuda saruk yakiba Singirbon Part 5 Mahadev Leikai Mera Pai Bilup ki secretary Benubala Singhana matam pumnamakta inmate singi awabada saruk yagani haiki khongsada sida ngarang relief camp sida masangamda duna leiba maunha amadasu ngamjaba silgi tengbang khusinaram khre hairi ngasi Jiribam gi secondary relief camp sida laibiram leibai ma indon ije ine maru mapang phai kibiki maphamda aikhoina su ikai najari Singirbon Part 5 ki Maira Paibi amadi maning lakai Maira Paibi aduga thagolu hariba look asiga thagolu hariba look asiga akoi punna ngasi aikhoina laktari basi phirol khara aikhoina cha thak khara ga puraga lakjabani aduga akoi mamang thada su bidano goda su akoi lakjarami adugi matungda asiga anirak sure akhoina Jiribam da laktari basi adu akhoina pujarai basi hara loksan bi yam de haibi ganu akhoina jamna nuai taduna akoi thawai sida dum lekhom khangda badagi akoi khadi pirusi haina akoi pujaraponi mapam sida aduga hanagi matam gumna hanjinna bagi damakta na da yektana tekta kaidana akoi mayam isoda khuraminasi asi Jiribam Higher Secondary da leijariba amjafam lauduna leijariba aikoi ki damakta Singirbon gi pradhan koi club ki cha sing Mera Paibi ima singna aikoi gi I mari amatani khanbiduna aikoi gi damakta ngamjaba phirol sanatra angang gi asapot hai mahi mayamama aikoi gi damakta mateng pangba lakpi bagi damakta aikoina punamaku kai khumnabaga loinana thagatpa phongdokjari Manipur Lengakna Lanjena tuna relief camp ta leiriba singda lupa lising amamam gi senpam Jiribam district ki relief camp nipan da leiriba mioi singda Jiribam gi DC Krishna Kumar IAS ki meeting makhada kusina bahokre relief camp mangagi one time assistance ki senpam lupa lising amamam kusina kre aduga district asigi lemhauriba Sorogating bi high school Children Home Harinagar amadi Borobekra relief camp singda leiriba inmate chaniga marfuma thoida athuba matamda yenthokragani hairi khusinaba sida ADC Jiribam TH Manoranjan Singh W Dearson SDC Borobekra M Devananda Singh Sub Register Borobekra Executive Officer JMC M Surjit Singh amadi DC Office ki official Singh sarukjakhi Manipur ki Governor amasung Jawaharlal Nehru Manipur Dance Academy ki chairperson oirambi Miss Anusuya Uikeda Jawaharlal Nehru Manipur Dance Academy ki vice chairman Longjam Jochandra amasung Academy asigi director Pukhrambam Bilas loinana Academy asigi staff singna Manipur Raj Bhavan da chatuna leigi bukke amadi atai khudol pot kaya pituna farewell pikre director Pukhrambam Bilas na haikibada Miss Anusuya Uike leibaki achoba thaugai kaya mating leina pubata natana Manipur gi arts amasung culture gi lamdasu chakhananaba honabiramba misakamani Mahakumbi Governor amana matam loiduna pothaki bahaibasi aikhoigi damak achoba mangjaba mani hairaduna mahaki tungi punsi ki thabak thorom kaya dasu maipakpa oibiyo haina isor gi mafamda thongjaki Mamang tha July ki tang 18 da Tamenglong district ki additional SP law amadi SDPO Tausem gi police team amana Tamenglong district ki manung chana leiriba Khedarghat khasi da laktuna mafam aduda police outpost ama thamnanaba yengsinba laklamba aduda yumthangnari ba Jiribam district ki khunja sing yauna punna phaminaduna Tamenglong amadi Jiribam district ki mafam asida khundari ba khunja singna nungsi chanana amadi amana amagi mateng pangladuna leiminana ba hairamba wafam gi onataina bada mifam aduda saruk yakhidaba nungkhal khungi Faizul Bari koba mioi amana lana semjin sajinduna nungsinadana ba wafam kaya media ki khuthang da phongdorakpa laibak thipani haina Jiribam Vidyanagar dagi rongmai jati ki social worker Pausing Kamaina Paumi Singda Jiribam gi lamkhai da leiba tribal bhavan da unakiba paw gi mifam amada mahangna phongdokhibani haina Jiri News Network dagi phangba paw asina hairi Pausing Kamaina asumna hai
उदगी स्टेट हुट फंगम मतुंग दगी लम से खुन से तमेंगलोंग दा यावखी बलेरे जिरीबाम दा यावखी बलेरे सरसमपुर दा यावखी बलेरे अदुमाइना पालाई अदुबु होजिक एखोइने तमेंगलों डिस्ट्रिक्ट दा लैबनिना तमेंगलों डिस्ट्रिक्ट दा एखोइ हिल हाउस से ओइना खीरगा लाई होजिक जी ओइना सुमथीदना लै इपा इपु मतम दा मसि सिंग मखै से एखोइना लोकसान चारगा लाई सिंगौ सुबा मार कांबु खरा एखोइ इपा दगी नीरगा लोकसान चाही अमदा तीन अमा अनि गुम्बा पीरगा थुमाइना चारै अदुबु होजिक जी मुस्लिम सिंह इचिनिना मुस्लिम सिंह तारकपा असि माखोइना कदाइदगी लाकपा लाक्तबदि खोइ खंगदे अदुबु सुमाइना लैबसिदा खोइ माबो चलो लैगनु हाइबा करिमता हाइजदे खोइ नुसी चनना अदुम लैराबि अदुबु होजिक ओइना मखोइना पालिबा खुदिंग मक असि माग मागे अपाम द वोटर कार्ड चन्नुना लै अदुगा खेदारगार मनुंगदि लैरगा वोटर कार्ड अपाम अपाम मनुंगदा चन्नुना लै अदुमाइना लैरसो आई करिमता हाइबिदे नुसी चनना लैमिनसि कोनथांगदा गवर्नमेंट के जस्टिफिकेशन लाका मतमदगी नंगे मागे हाइबा अदुम लैरकनी हाइना नुसी चनना लैगनी हाइना मानसु मसामंगना हाइत्रबनी अदु मतमदे आइनसु होय अदुमाइना तौसे नहान अदुगी ममांगसु असाबदिन एमएलए लोकल गी जिरिबांग गोयसु अखोइ फमिनरे अदुमाइन तौसु एमएलए असाबदिन नसु नखोइ चिंगनि नुसी चनना लैयो होजिक खनबा मतम नते हाइना अखोइ मुस्लिम सिंगा अखोइ फमिनर होय अदुनि सर हाइना अखोइ हायरगा अखोइ नुसी कै चनना अदुम लेमिनै मतम कुइना चाही मरी मंगा अदु लवत लैराई अदु फाउदा अखोइ खनबा चैनबा करिसु लैजादे अदुबु पुलिस सिंगना फजन हायरमगा थथोकिबा मतमदा अखोइ रेलेवल सोर्स तिगी चे खरा फंगी मसी मखोइना एप्लीकेशन अमा थारगा अखोइबु सेरान तराना अमीन खासी बॉक्सिंग कामाई हाइबा अनिगेसी एफआर गी मोंगदा तौरगा लाई असि उबदा अखोइगी रेलेवल सोर्स तिगी मसी पेज से फंगी अदुना मसी याम नुंगाइते हाइना अखोइ असि मरमदा अखोइ हाइजनिंग बनी दुबु अखोइना दुगुमा तौरकसु होजिक फजु बारी हाइबसी अदु मतमदा मीटिंग तौबा मतमसु मसामक यावदे मसामक यावबा निपा अनि असिदा लै ममिंग मताना जेरीमो होप and his accomplice me ani lai adu matamna aduge phamina ba photo su asida lai adu matamna khejul bari haiba ni pa si adu matamna su lakte adu su mana tv gi channel da akhoi gi media da mana onna taina ba asi wahai palaga fabricated waiba haiba wahai se sijinaraga tawbase akhoi yamna pamjade asi marakta akhoi gi marakta fattaba maru holaga सुमाइना नुसी चना लैरंबा सी थुगाइगे हना तौरंबा सी मयामना खलियो पाउगी मिफम अदुदा सरुक याकिबा खेदरघाट खासीगी चेयरमैन अमिंग सैलाना महाकी ओबे वाफम असुमना फोंदोखी याकी मिंग एमिंग गोबे एमिंग छल्ला को एना खेदरघाट खासीगी चेयरमैन ओइबा अदुगा थोरक सीने नान अखोइगी तमिलोंग की पुलिस कोई एडिशनल एसपी का एसडीपीओ का लाख मतम से कोई जो पुलिस करिया ब्रा कोई स्टेशन अमा सेमगनी यानी कोई लमदा मोइसु लाख कोई तो लाख अदुदगी कोई करीम द मी अमा गांगना लेते ओनली कोई लेन दो सीनी हाइब को दुगंत नि लमदो करिना दी तमिलोंग की पुलिस हाइब जिरी पुलिस आते लोग मणिपुरी पुलिस अमतनी अदो इकोइना लमदु जिंगरगे मतम इकोइ करीम कना का सो वारी साहब लेते मयांग का सो इकोइ फोर्स ऑफ लेते अदुगा अमसो लेते मोइना हेक करे हैब्रा चैनल टीवी दा नत्रगा प्रेस मीट तो दुगा इकोइ दा नमथा तो इकोइ पेंजदे आइना अदुइ वारी दा All Jiribam Sports Association AJS in Sinduna Jiribam Higher Secondary School ki sanapungta team kunithoina saruk jaduna June gi tang 13 tagi sanakiba ahanba Mazarun Bibi Memorial Senior Futsal Tournament 2024 matam khara lebduraba matung ngarang tagi amuk sanaba hokre ngarang sanakiba ahanba quarter final knockout match ta Sinlon Club B na Khasi Youth Club po goal manga ani da maithiba piduna Sinlon Club B semi-final da khong thangjin khre aduga ani suba match ta RYC B na UPC Uchathol bu
गोल मरी अनी दमाइथिबा पीतुना RYC बीसु सेमीफाइनल द चंखरे ngarangi match sing adu KS Nilkamal Aziz Haider amadi O Rajan Singh na conduct tobikhe Paris Olympic ta ngarang tare ni chanba nimita Bharat ki Ankita Bhagat amasung Dhiraj Boma Debra archery gi mixed team event ta final changkhre aduga nupi gi shooting da Manu Bhaker meter 15 gi rapid fire pistol da final changle ngasi nungtil pung amada final sanagani Khomjinba Pao Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Health Care gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chingbagi atenba matamgi oiba course singi tamakta su admission haujare SM Dev Civil Hospital Silchar da practical tobagi khudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 9395732456 da pau phaunabiu Nungairaba Pao Kasar Pulertolda Holistic Therapy Center ama hangdok jare acupressure amadi naturopathy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitama ngasimak lengsin birago senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmoni Complex OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengjari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Aroibada maruoiba pao amukhanna Bharat ki Rashtrapati Draupadi Murmu nangarang New Delhi ki Rashtrapati Bhavan da Rajyapal Singh gi mipam haudokre Supreme Court na SC amasung ST gi reservation da creamy layer khandokna na bahaikre khud thanada bagi warep launakibata ngairi ngarang numidang da Jiribam ki Saijang Kuki village ka thangnaba Lalpani da meitei yuma mamai tharamle Jiribam gi lanjen aduna relief camp ta lairiba singda lupa lising amamam tawtuna yenthokre Governor amasung JN Manipur Dance Academy ki chairperson oirambi Miss Anusuya Uike da farewell pikre Police outpost hangbaga mari leinana semjin sajanba wafam kaya phongdorakpada pendaba phongdorakli Matam khara lebluraba matung Mazarun Bibi Memorial Senior Futsal Tournament amuk sanaba haure amasung Paris Olympic ta archery mix amasung meter 15 gi shooting da Bharat final la changle Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare